IMC gi caretaker mayor na CM gu unaduna urban sanitation amasung waste management gi matang na khanakri. Imphal Municipal Corporation IMC gi caretaker Laisangmam Lokeswar amasung Municipal Commissioner M Nandona lusingba IMC gi official kangbuama ngasi CM Secretary Chief Minister Yumnam Khemsan gu unaduna IMC gi thabak thorom gi matangda wari sanakri. Chief Minister Yumnam Khemsan na X thadorakwa post amada ngasi ISC official singa unaba to the Imphal municipal area sing expand tawduna civic servicing maru oina sanitation amasung urban waste management gi thabak hena mapung pana pangthoknaba madi urban governance ki thabakta hena section amadi daita laina thabak lokhonabagi wafam sing kupna khanakhi haidi lainga ki maikai degi su urban area da thengnariba khudong chadabasing asi kokonanaba sapsaba thorang na khotuna aikhoi gi miyamda hena quality leiba urban life pinaba honagani hari amaromda hockey masana di India gi masak nai sanaroi ama oiriba singlen sanaga ngasi CM Secretary Chief Minister go unaduna Manipur gi Olympian kya puthokpa ngamnaba sports infrastructure hena phagat hanana gi matang na kupna khana kheri Chief Minister ngasi CM Secretary to Manipur University gi BC Professor and Lokendro go unaduna University si gi thapak thoram hena phagat hanana gi matang da wari sanaki haina Chief Minister na phongdorakli Chief Minister ne X thadorak Lamada, ngasi mahak masa kunung de satuna masagi sei samaga masurabi ima si mangi sijaga unaduna maki haksangi phibam yengsin ki ima si asi mamang segi November da stroke torakpadagi phamung dagi hagot kangkat pangamdana lairakibane hari ima si mangi sana hokibisai humdraga mangaro masida Govindaji temple gi thabak thoram sing saruk yaduna lakli kumjai lisingamaga samapan ga nifudagi ras lilada Sutradari ama oina saruk yaduna laki adubo haksangi phibam na maram oiraga Govindaji gi thabak sing kumja English ngani ga taraga mapandagi pothakibani ngasigi maki khongset aduda ima simangi shijagi masanupi RK Amusna masanupa sing RK Manisna amadi RK nimai ga su unarakhiadi Imphal urkhul lambi da kuki ni illegal tax lobby gi thabak sathari National Highway 202 Imphal urkhul lambi da kuki group ni singnaba singna namduna asat awok singdagi tax lorakpadagi Imphal urkhul lambi asida hanadagi thengnariba khudong sadabagi mathakta hena khudong sadaba ma amuk oheli kuki group ni singnaba singna Mongkot Sepu gi khunja singi samnaraga Google Pay account gi kuthangna illegal oina tax lobigi thabadu satharakpani Google Pay account link tawriba number adu Khaikeng Hawkip Kauba miyo amagi mingda leibani Google Pay gi kuthangda lupa lising mga transaction tawbagi receipt amada recipient adugi mamingna Khaimin Sei Hawkip haina yauri Khaikeng Hawkip hairiba miyo si Urkhul district ki Zalengbung village da leibani haiba khamngamli adubo hairiba miyo sina phongdorakpagi matungina Google Pay account link tawriba Airtel number adu hauzik village volunteer oiba mahaki mamanaba man sisinakri maki Google Pay account leiti amadi sale transaction tawbi wafam mahakari guma amataga khangdi hairi pawge lekhun singi matungina Imphal urkhul lambi ki Mahadevdagi New Haven phawgi marakta Escort Yaona chatliba truck sing Sangkai da kuki kulai paiba group sing na thatlaga mafam adura truck sing amadi atai asat awok sing gidagi tax lobigi thabadu sathabani haina pawsna makatana sa phungdorakli Kuki nupi ama brown sugar kg ama romga kona na fari Chusampur gi tuibong da district police na ngarang nupi ama brown sugar grams sama pan ga maudraga mari ga kona na fari police na thadorak pa sirolamada Intelligence ki paumatu ina tuibong da leiba yumamada ngarang nungthil police na red chathabada showcase marfugani thoi phamangki showcase aduda brown sugar grams sama pan ga maudraga mari yoramani hairiba drug adugi mapu adu hatnai them hokip sei kuntragan thu kawi amagini marks police na fogatunu ko hongpang tawbi thabak chathari tha sigi ahom na chu Sampu district police na asat awok sing sek tawbada miyo ani brown sugar yobo showcase kunga treka kona na fogat pangamki miyo ani edugi maming Hemanta Baiti sei difuga turu amasum sakai sanglun khongsai sei kun kawi illegal drug trade thingnaba district police na akarma thabuk lokali hedi Malem thongam na maki santigi paujel puba khongsat makha sathaba yanaba governor amadi CM da memorandum pisinkhri
Transgender activist Malem Thongam Namaki Santigi Pauzil Puba Naitom Kongsat Makhatana Satabiyanaba Manipur gi Governor Ajay Kumar Bala Amadi Chief Minister Yumnam Khemsanda Memorna Pishinkri Manipur Santi Hanjilagnaba Honavada Malem Thongam gi Cycling for Manipur Peace Haiba Wakalon Delhi digi Imphal tamna lakpada Committee of Tribal Unity Kotuna Kangpokpi District Landuna Imphal tamna satpa yaroi Hairakhiba madi Manipur gi District Taragatrukta satkadaba Peace Solo Red Amagi Matangnasu Indigenous Tribal Leaders Forum ITLF ki Maikaidigi Chusampur District ki Manungda Peace Awareness Sathabi Yaroi Haina Tinglakhiba Adu Lengana Akan Mamiying Sangduna Maki Santigi Kongsat Makhatana Sathabiyanaba Manipur Lengamadi Governor Ayaba PBU Haiba demand Toduna Imphal International Airport gi CM Secretary Tamna Malem Thungamna Solo Walk for Peace and Justice ki Kongsat Laki Imphal Airport gi Maki Kongsat adu sat pahorakpada Kaisampat Junction Mapadi ki Manipur Police na Tatuna Sathan Khidraba Tungda Manipur Police ka loinana memorandum adu pisinki memorandum pisindringai mamang oinana Kongsat aduga mari ledana Malem Thongam na hai Manipur thoklibi irang asigi waroi sinama puraktuna miyam butang du laitana mahoksagum hingana na ba lengang na athuba da hotna duna maki maikei digi kangluk ki khetna ba thamdana miyam da peace pu ba Kongsat ama satna ba hona bada kotu amadi ITLF na athing ba pirak padana tana organization ani sina ngasi phawwa sathariba thabak thorom khudima communal oiba thabak thorom ngak to oina sathaba maram na lup ani asi Unlawful Activities Prevention Act 1967 gi makhada law ni adab lubni hana lakthok piyu haibu wafam yauna point mari yawba memorandum ama governor amari minister da pina honar haidi Kuntra gatari suba Assam Rifles amasum Bihang Police ki apunba combined team amana Myanmar Nationalist showcase humfuga taruktagi brown sugar ni singnaba khetnaba operation ani dagi nitokaba numita police na phogat pangamli haidi Police na pharaba miyoi singasi masakhang mangamli mahak thangsang mung sa yang haigatruk shure khanlamgi masanupani Sikha village Myanmar dagini atopa miyoi singasi na khanswangi masanupa kamkhen mung sa yang haigatruk shure Myanmar dagini atopa miyoi sina solangi masanupa si kuntramta shuraba zongmung Myanmar dagini atopa mari suba miyoi sina Paulian gi masanupa hawkhol si yakhai ga mangani mahakna Myanmar gi Sikha village tagi haina paus na makata na su report tawri tatna nongmai kapna rakpada CM laitadri Sri Kor gi GOC na CM go unaduna law and order gi khanakri Ukhrul district amasung Kamjong district ki marakta ngehak leitana khulai paipa masal nomai kapna rakpa amasung misi mina mathang tholakpada Chief Minister Yumnam Khemsan wakhal laitadri issue usi ki matang ngasi nungthil pung mangarom tarakpada 3 core gi GOC ki unaduna wa khanakri lenga ki pau gi source amagi matung ina 3 core gi GOC oina me amadigi thaupurakhiba Lieutenant General Giris Kalia ngasi nungthil pung manga minute taraga mangarom tarak pada Chief Minister gi Bangalore da lakhi state sida hauji thokliba kangluk irang amasu maru oina Urkhul district komda koki khulai paibe singa naga gi volunteer singa gi marakta amana amadi attack tongnarakli basigi matangda lanmi singda akan mathabak lakhonana ba khangan khiari amasum Ukul Maikai Rom the Tokli Irang as Lakshin Nabigi Damak Manipur Langang Hana de Gihuna Assam Rifles Kihan Company Tarukrom Amasu Tazan Balek Ravani Central Forcing the Ningtina Matok Torapadi Sinakatil Amasu Masiga Marak Nakpa Mapam Singdadi Numai Kap Nabigi Taudoki Pauliti Adubu Ngarang di Atopa Mapam Ama Amu Kotok Nabigi Paulaki